Sahi tare mapung bharakle nangbu aina ngai jarakpa. Hi ma'am, ngasiꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯋꯦꯗꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯈꯤꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦꯀꯣ. ꯏꯁꯩꯁꯦ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯑꯃꯈꯛꯇꯪ ꯇꯥꯍꯟꯖꯔꯛꯀꯦ. ꯑꯗꯨꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯈꯨꯟꯒꯤ ꯑꯩꯒꯤ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯗꯤꯀꯟꯁꯤꯡꯅ ꯂꯥꯛꯄꯤꯔꯒ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯋꯦꯗꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕ ꯋꯔꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯨꯝꯗ ꯁꯤꯟꯖꯔꯒ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯗꯣ ꯏꯁꯩꯁꯦ ꯐꯨꯜꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯇꯥꯃꯤꯟꯅꯔꯁꯦꯀꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ. ꯑꯗꯨꯗꯨꯒ ꯑꯍꯥꯟꯕ ꯇꯦꯟꯇꯛꯅ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯇꯥꯍꯟꯖꯔꯛꯀꯦ. ꯆꯍꯤ 7 ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯊꯤꯝꯗ ꯁꯥꯒꯠꯂꯒ ꯁꯦꯝꯈꯤꯕ ꯏꯁꯩꯅꯤ. ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯃꯇꯝ ꯆꯪꯅ ꯁꯦꯝꯖꯔꯛꯈꯤꯕ ꯏꯁꯩꯗꯣ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯇꯥꯍꯟꯖꯒꯦ. ꯑꯗꯨ ꯄꯨꯂꯞꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ. Sahi tare mapung bharakle nangbu aina ngai jarakpa. Semlasi anauba punsi ama taibang singjel ngai hak lai Nabi uning jabo komba Shan min nage kai bang lai kulda Sahi tare mapung bharakle nangbu aina ngai jarakpa. ꯉꯥ ꯊꯣꯡꯕ ꯑꯃꯒ ꯏꯆꯦ ꯑꯃꯗꯒꯤ ꯂꯧꯔꯛꯄꯅꯤ. ꯑꯩꯈꯣꯏ ꯏꯆꯦ ꯄꯨꯔꯅꯤꯃꯥꯗꯒꯤ ꯂꯧꯔꯛꯄ ꯉꯥꯅꯤ. ꯉꯁꯤꯒꯤꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯅ ꯊꯣꯡꯉꯤ. ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯆꯥꯅꯤ. ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯔꯦ. ꯁꯤꯅ ꯉꯥꯅꯨ ꯊꯣꯡꯕ. ꯀꯧꯁꯤ ꯃꯣꯃꯣ ꯀꯩ ꯊꯣꯡꯅꯤ. ꯉꯥꯅꯨ ꯊꯣꯡꯕꯅꯦꯕꯀꯣ. ꯁꯤꯁꯤꯅ hanggamga ingdi inge fazana thasu ure ado fazan inge tap 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 ta date to haidoi ka harau ne kai ko samai luhong awa thana noi tumka tumpunu umi wakhal king lakpini pilakpini ka sunja pucamana ka oyese haro ha duini ke ninga senof rakhe koko rakhe ngai ne
การยาวพาละตัวย้ายโปรแกรมเคส successful พาแล้วก็โปรแกรมเคส successful พาเอาก็ถึงปุ่นไงนี่ว่ากันพิลาก็สิในจิมายบ่ไม่ชุดกันนี้ยืนกันนี้ก็นักเรียนนังคีถึงไงขินให้ปีเลยที่นอนโดนใบนี้ทักษะเลยอำดีเกาตัวละนั่นเลยอันตัวกี้ว่าสิไก่จิมายไก่จิมายขนาดไปมาตั้งคีไอ้วันไอ้นักร้องไอ้Era lunga ko, lunga ni anna tu yan su mo sini. Ay, ba sing ko? Asing ba dito mo? Hindi po ako. Pagamo kika no pagamo sa tiya. Kami ở đâu nhưng hơn nhà. Ni na to de yo.